RASHTRIYA SWAYAM SEVAK SANGH KHUNDRAKPAM MANDALNA SHINDUNA Angang Shing talent hunt program ama HARAOROU da LEIBA RAJASHRI BHAGYACHANDRA Skill Development Center da Pangthokhre Thauram aduda Angang Shing na leibak ningba isei khulang isei khunung isei seireng thiba paurok pautak paba Manipuri classical dance Manipuri folk dance na chingba tongan ba event kaya utke Thauram aduga mari leinana Manipuri University ki Department of Dance ke Assistant Professor Dr. Moirangthe Macha Chawre kanbana hai Thauram asi aikoina entertainment program amakhakni haina lobu chumloi Thauram asi dagi aikoina hiram kayada tamshil hoba amade khangjil hoba yaba kaya yauri mahairui singna tungi punsida mai pakpa mi amamam oinabagi damal hotnaba kanba amade thaksi khasi khangna chatpa change jagoi haibasisu education makhal amane masida khangdaba yadaba hiram kaya yauri Hagjangi fibam karamna lepkane khut kadai da thamgani maithong ge expression karamna leigani haibana chingba singna se khangdaba yade masigi mathakta lam gi chatnabi amade jagoi sagadoriba isai atugi mayek na phongdok ningliba sing adu karino haiba mayek sing na khangba changi hainasu mahakna makata na phongdokhi Kung punsiga kumain na lagi, hiyaway kumain na pangi, kahit talaga di husik sila na ukot na pagkanda, discipline na iba, kadi taksi kasi na iba, siguro sing important po ito. Noy na uti, jagoy sagadori ba niya hana laki ba siya, na talaga siya tigadori ba niya na laki ba siya, sise leibak SEVAK ba siya ay, kamay na. Kung nalalim na siya kayo nila na kanina, Ado ako na lalim ay isa tamang taon na makatagin natin ba? Mi amaga tinaba ay ba do? Mi amaga nung sisa na ba ay ba do? Ado siya changgiro. Tabag ay ba siya government video kataman tabag natin ba? Isa ni tabag bisa ba ay ba? Isa ni matamangan na ba ay isa tuklang pili ba siya ay?